ꯔꯣꯖꯔ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯤꯟꯊꯣꯏꯅ "ꯊꯣꯏꯕ." ꯔꯣꯖꯔꯅ "ꯃꯃꯥ." ꯂꯤꯟꯊꯣꯏꯗꯤ ꯑꯦꯅꯤꯅ ꯄꯥꯎ ꯂꯣꯏꯅ ꯇꯝꯕꯗꯒꯤ ꯈꯪꯂꯕꯅꯤ꯫ ꯃꯆꯥꯕꯨ ꯎꯕꯗ ꯀꯣꯟꯁꯤꯟꯕꯤ꯫ "ꯏꯃꯥꯒꯤ ꯊꯣꯏꯕ, ꯅꯪ ꯋꯥꯈꯜ ꯍꯦꯟꯖꯟꯅ ꯈꯟꯒꯅꯨꯀꯣ." ꯔꯣꯖꯔꯅ "ꯐꯠꯇꯕ ꯃꯥꯅ ꯐꯠꯇ꯭ꯔꯒ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯗꯣꯏꯕ? ꯀꯥꯟꯗꯦ, ꯃꯃꯥ ꯑꯗꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯎ, ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯅꯕꯅꯤ." ꯂꯤꯟꯊꯣꯏ ꯃꯆꯥꯒꯤ ꯃꯃꯥꯏꯗꯨ ꯅꯥꯜꯂꯒ "ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ." ꯔꯣꯖꯔꯅ "ꯀꯥꯟꯗꯦ, ꯇ꯭ꯌꯨꯁꯟ ꯆꯠꯂꯔꯣꯏ ꯉꯁꯤꯗꯤ." ꯂꯤꯟꯊꯣꯏ ꯄꯥꯈꯠꯅ "ꯀꯩꯒꯤ?" ꯔꯣꯖꯔꯅ "ꯃꯥ, ꯀꯩꯅꯣ ꯄꯥꯈꯠꯂꯤꯗꯨꯕꯣ?" ꯂꯤꯟꯊꯣꯏꯅ "ꯀꯩꯒꯤ ꯆꯠꯂꯣꯏꯗꯣꯏꯅꯣ ꯊꯣꯏꯕ?" ꯔꯣꯖꯔꯅ "ꯇꯣꯀꯤꯡ ꯇꯧꯔꯨꯒꯦ, ꯄꯨꯡꯁꯤ ꯌꯦꯡꯉꯨ, ꯂꯥꯁ ꯕꯦꯁꯀꯤꯗꯨ ꯑꯣꯏꯅ ꯆꯠꯂꯒꯦ, ꯍꯣꯔꯦꯟ ꯄꯨꯡ 8ꯀꯤꯗꯨ ꯑꯣꯏꯅ." ꯂꯤꯟꯊꯣꯏꯅ "ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯆꯥꯛꯇꯤ?" ꯔꯣꯖꯔꯅ "ꯑꯁꯥꯕ ꯑꯣꯏꯅ ꯆꯥꯔꯒꯦ." ꯂꯤꯟꯊꯣꯏꯅ "ꯐꯔꯦ ꯐꯔꯦ." ꯔꯣꯖꯔ ꯃꯥꯏ ꯀꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯃꯣꯟ ꯃꯈꯥꯗ ꯊꯅꯝꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯇꯣꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯇꯣꯟꯅ "ꯍꯦꯜꯂꯣ ꯅꯨꯡꯁꯤꯕ." ꯔꯣꯖꯔꯅ "ꯅꯨꯡꯁꯤꯕꯤ, ꯅꯪ ꯉꯁꯥꯏ ꯀꯞꯄꯤ ꯀꯩꯒꯤꯅꯣ?" ꯇꯣꯟꯅ "ꯅꯪ ꯅꯨꯡꯁꯤꯕꯩ ꯀꯞꯄꯤꯅꯤ." ꯔꯣꯖꯔꯅ "ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯃꯥꯏꯅ ꯀꯞꯄꯗꯤ ꯀꯥꯏꯅꯔꯗꯤ ꯀꯃꯥꯏꯅ ꯀꯞꯅꯤ?" ꯔꯣꯖꯔꯒꯤ ꯋꯥꯍꯩꯗꯨꯗ ꯇꯣꯟ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ "ꯔꯣꯖꯔ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ." ꯑꯗꯨ ꯍꯥꯏꯔꯒ ꯇꯣꯟ ꯀꯞꯊꯣꯔꯛꯏ꯫ ꯔꯣꯖꯔꯅ "ꯑꯌꯥ, ꯑꯃꯨꯛꯁꯨ ꯀꯞꯄꯤ, ꯀꯞꯀꯅꯣ ꯆꯦꯇꯣꯟ ꯅꯨꯡꯁꯤꯕꯤ, ꯀꯩꯗꯧꯕꯩ ꯀꯥꯏꯅꯗꯣꯏꯅꯣ? ꯃꯤ ꯊꯃꯣꯏꯕꯨ ꯇꯤꯟꯅꯔꯕꯗꯤ ꯆꯍꯤ 10 ꯍꯦꯜꯂꯐꯥꯎ ꯅꯨꯡꯁꯤꯅꯩ ꯍꯥꯏꯉꯣ." ꯇꯣꯟ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ "ꯀꯅꯥꯅ ꯍꯥꯏꯕ?" ꯔꯣꯖꯔꯅ "ꯅꯪꯅ ꯖꯨꯗ ꯋꯥꯏꯊꯠꯂꯨꯕ ꯒ꯭ꯌꯥꯁ ꯕꯣꯟꯒꯤ ꯃꯌꯥꯝꯕ ꯖꯦꯝꯁ ꯕꯣꯟꯅ ꯍꯥꯏꯔꯤꯕ." ꯇꯣꯟꯅ "ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ?" ꯔꯣꯖꯔꯅ "ꯑꯁ, ꯇꯥꯃꯣ ꯕꯥꯏ ꯖꯦꯛꯀꯤ ꯃꯌꯥꯝꯕ ꯖꯦꯀꯣꯕꯇꯣ, ꯑꯗꯨꯅ." ꯇꯣꯟꯅ "ꯍꯩꯃꯥ, ꯑꯩꯅ ꯋꯥꯏꯊꯠꯂꯨꯕ ꯅꯨꯄꯥꯗꯨꯔꯣ ꯉꯁꯥꯏꯗꯣ?" ꯔꯣꯖꯔꯅ "ꯅꯃꯤꯠꯇꯨ ꯇꯥꯡꯂꯕꯣ? ꯑꯗꯨꯐꯥꯎ ꯈꯪꯗ꯭ꯔꯣ?" ꯇꯣꯟꯅ "ꯑꯩꯗꯤ ꯅꯪ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯥꯗꯤ ꯎꯔꯨꯗ꯭ꯔꯦ, ꯃꯥ ꯑꯣꯏꯔꯝꯅꯤ ꯈꯪꯂꯝꯂꯗꯤ ꯃꯤꯠꯁꯦ ꯃꯉꯣꯟꯗ ꯌꯦꯡꯂꯝꯗꯧꯅꯤ." ꯔꯣꯖꯔꯅ "ꯑꯗꯩꯗꯤ ꯅꯃꯤꯠꯇꯨ ꯑꯩꯅ ꯑꯦꯁꯤഡ് ꯍꯩꯖꯤꯟꯗꯣꯏꯅꯤ, ꯀ꯭ꯋꯥꯛ ꯊꯝꯃꯣ." ꯔꯣꯖꯔ ꯐꯣꯟꯗꯨ ꯄꯠ ꯀꯛꯊꯠꯈ꯭ꯔꯦ꯫ ꯇꯣꯟꯅ "ꯍꯜꯂꯣ, ꯍꯜꯂꯣ." ꯑꯁ, ꯁꯥꯎꯈ꯭ꯔꯦ, ꯀꯃꯥꯏꯅ ꯊꯦꯡꯗꯣꯏꯅꯣ ꯑꯩꯕꯣ? ꯇꯣꯟ ꯑꯃꯨꯛꯁꯨ ꯐꯣꯟ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯏ꯫ ꯇꯣꯟꯅ "ꯍꯣꯏ ꯏꯃꯥ." ꯁꯨꯅꯤꯇꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯏꯕꯦꯝꯃ, ꯀꯩꯗꯧꯔꯦ?" ꯇꯣꯟꯅ "ꯑꯁ, ꯀꯩꯁꯨ ꯇꯧꯗꯦ." ꯇꯣꯟ ꯑꯦꯅꯤꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ꯫ ꯑꯦꯅꯤꯅ "ꯍꯜꯂꯣ ꯚꯥꯏ." ꯇꯣꯟꯅ "ꯚꯥꯏ, ꯑꯃꯗꯣ ꯁꯥꯎꯈ꯭ꯔꯦ, ꯑꯝꯇ ꯌꯦꯡꯕꯤꯔꯨꯁꯣ ꯄ꯭ꯂꯤꯖ, ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯦ." ꯑꯦꯅꯤ ꯐꯣꯟ ꯄꯥꯏꯅ ꯄꯥꯏꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯜꯂꯛꯏ꯫ "ꯊꯣꯏꯕ, ꯊꯣꯏꯕ." ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯑꯦꯅꯤꯅ "ꯑꯦ." ꯔꯣꯖꯔꯅ "ꯀꯩꯅꯣ?" ꯑꯦꯅꯤꯅ "ꯀꯗꯔ ꯈꯨꯍꯩꯗꯤ, ꯍꯣꯏ ꯏꯕꯦꯝꯃ ꯄꯥꯈꯠ ꯆꯥꯎꯕꯤ, ꯃꯣꯕꯥꯏꯜ ꯂꯦꯖꯦꯟ ꯁꯥꯟꯅꯅꯤꯡꯕꯒꯤ ꯀꯗꯔ ꯑꯣꯏꯔꯝꯃꯤ." ꯔꯣꯖꯔꯅ "ꯑꯁ ꯆꯦ." ꯑꯦꯅꯤ ꯅꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ "ꯇꯥꯕ꯭ꯔꯥ? ꯁꯥꯎꯕ ꯅꯠꯇꯦ ꯏꯕꯦꯝꯃ, ꯐ꯭ꯂꯥꯏꯠ ꯃꯣꯗꯇ ꯊꯝꯖꯤꯜꯂꯒ ꯋꯥꯏꯐꯥꯏ ꯁꯝꯃꯒ ꯒꯦꯝ ꯁꯥꯟꯅꯍꯧꯔꯤ, ꯀꯗꯔꯅꯦ ꯀꯗꯔ." ꯇꯣꯟꯅ "ꯏꯁ, ꯌꯥꯝ ꯉꯛꯇ꯭ꯔꯥ? ꯐꯔꯦ, ꯁꯥꯟꯅꯖꯔꯁꯅꯨ." ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯤꯟꯊꯣꯏꯅ "ꯊꯣꯏꯕ." ꯔꯣꯖꯔ ꯀꯩꯝꯇ ꯈꯨꯝꯃꯛꯇꯦ꯫ ꯑꯃꯨꯛꯀꯁꯨ ꯀꯧꯏ, "ꯊꯣꯏꯕ." ꯔꯣꯖꯔ ꯍꯟꯗꯛꯁꯨ ꯀꯩꯝꯇ ꯈꯨꯝꯃꯛꯇꯦ꯫ ꯂꯤꯟꯊꯣꯏ ꯍꯟꯗꯛꯇꯤ ꯈꯣꯟ ꯀꯜꯂꯞꯅ "ꯊꯣꯏꯕ." ꯔꯣꯖꯔꯅ "ꯍꯥꯎ ꯃꯥ, ꯇꯥꯔꯦ." ꯂꯤꯟꯊꯣꯏꯅ "ꯅꯅꯥꯗꯣ ꯄꯪꯉꯕꯣ ꯅꯪꯕꯣ? ꯇ꯭ꯌꯨꯁꯟ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯀꯀꯥ ꯉꯥꯏꯔꯒ ꯂꯩꯔꯦꯅꯦ." ꯔꯣꯖꯔꯅ "ꯑꯁ, ꯁꯣꯝꯗ ꯈꯨꯠ ꯁꯪꯗ꯭ꯔꯀꯥꯟꯁꯤꯗ, ꯍꯣꯏ ꯏꯃꯥ, ꯂꯣꯏꯁꯤꯜꯂꯒꯦ." ꯔꯣꯖꯔ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟ ꯁꯥꯟꯅ ꯁꯥꯟꯅꯅ ꯇ꯭ꯌꯨꯁꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯖꯦꯀꯣꯕ ꯍꯣꯏ ꯗꯤꯅꯔ ꯆꯥꯕ ꯂꯣꯏꯔꯒ ꯃꯥꯏ ꯃꯥꯏ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯅ "ꯅꯥꯎ." ꯖꯦꯛꯅ "ꯇꯥꯃꯣ." ꯖꯦꯀꯣꯕ ꯃꯅꯥꯎꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯖꯦꯛꯅ "ꯇꯥꯃꯣ, ꯀꯩ ꯍꯥꯏꯒꯦ?" ꯖꯦꯀꯣꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ "ꯀꯩꯅꯣꯝ ꯍꯪꯒꯦ." ꯖꯦꯛꯅ "ꯍꯪꯉꯣ ꯇꯥꯃꯣ, ꯀꯩ ꯋꯥꯅꯣ?" ꯖꯦꯀꯣꯕꯅ "ꯃꯤꯒꯤ ꯈꯪꯅꯕꯒ ꯂꯩꯔꯝꯂꯗꯤ ꯄꯥꯞ ꯆꯦꯟꯗꯧ ꯃꯥꯟꯈ꯭ꯔꯦꯗ." ꯖꯦꯛ ꯌꯥꯝ ꯉꯛꯅ "ꯀꯩꯅꯣ ꯇꯥꯃꯣ?" ꯖꯦꯀꯣꯕꯅ "ꯉꯁꯥꯏ ꯅꯣꯏ ꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯌꯥꯎꯏ, ꯃꯤꯡꯗꯤ ꯈꯪꯍꯧꯗ꯭ꯔꯦ, ꯁꯨꯝ." ꯖꯦꯛꯅ "ꯑꯦ, ꯀꯔꯝꯕꯅꯣ?" ꯖꯦꯀꯣꯕꯅ "ꯀꯞꯄꯗꯣ." ꯖꯦꯛꯅ "ꯑꯣ, ꯈꯪꯉꯦ ꯈꯪꯉꯦ, ꯑꯗꯨ ꯄꯥꯝꯃꯤꯔꯣ?" ꯖꯦꯀꯣꯕꯅ "ꯑꯁ, ꯈꯨꯍꯥꯏꯒꯗꯤ, ꯂꯥꯏꯔꯤꯛ ꯄꯥꯖꯔꯣ ꯌꯥꯔꯦ." ꯖꯦꯀꯣꯕ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯖꯦꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯥꯏꯔꯤꯛꯇꯨ ꯄꯥꯍꯧꯏ꯫ ꯃꯇꯝꯁꯨ ꯈꯪꯍꯧꯗꯦ꯫
ꯖꯦꯀꯣꯕꯇꯤ ꯑꯃꯨꯛ ꯁꯨꯇꯤ ꯂꯣꯏꯔꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯍꯩ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯅꯕꯅꯤꯅ ꯇꯣꯏꯅ ꯎꯅꯕ ꯄꯥꯎ ꯍꯧꯅꯕꯗꯤ ꯇꯧꯗ꯭ꯔꯦ꯫ ꯖꯦꯛ ꯍꯣꯏꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯛꯄꯒꯤ GP ꯀꯣꯂꯦꯖ ꯃꯃꯥꯡꯗ ꯃꯔꯨꯞꯁꯤꯡꯒ ꯂꯥꯛꯏ꯫ ꯑꯦꯅꯤ ꯍꯣꯏꯁꯨ ꯊꯣꯔꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯩ꯫ ꯑꯦꯅꯤꯅ ꯀꯩꯗꯧꯔꯤꯕ? ꯖꯦꯛꯅ ꯅꯪ ꯂꯨꯝꯕ ꯂꯥꯛꯏꯕ꯫ ꯑꯦꯅꯤꯅ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯖꯦꯛꯅ ꯍꯥꯃꯨꯅꯤꯗ꯫ ꯅꯣꯏ ꯄꯥꯔꯇꯤꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯌꯥꯎꯔꯦꯉꯣ꯫ ꯁꯣꯅꯤꯌꯥꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯖꯦꯛꯅ ꯀꯣꯟꯅ ꯍꯥꯏꯒꯦ, ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯤ, ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯌꯥꯕ ꯄꯤꯔꯝꯗ꯭ꯔꯤꯌꯦ꯫ ꯁꯣꯅꯤꯌꯥꯅ ꯌꯥꯝ ꯆꯥꯛꯍꯟꯕꯩ ꯋꯥꯅꯤꯅꯦ꯫ ꯄꯤꯡꯀꯤꯅ ꯑꯩꯗꯤ ꯂꯩꯖꯔꯦꯀꯣ, ꯅꯥꯎꯇꯣꯝꯕꯒ ꯀꯣꯏꯅꯖꯔꯦ꯫ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯏ꯫ ꯅꯤꯀꯤꯅ ꯐꯪꯗ꯭ꯔꯕꯣ ꯑꯉꯥꯡ ꯀꯣꯏꯅꯩꯗꯨꯕꯣ? ꯄꯤꯡꯀꯤꯅ ꯍꯦꯔꯥ ꯏꯕꯣ, ꯅꯪꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ, ꯑꯉꯥꯡꯅ ꯎꯃ ꯐꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ꯫ ꯅꯤꯀꯤꯅ ꯍꯥꯏ ꯐꯪꯗꯕꯩꯅꯤꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯒ꯫ ꯄꯤꯡꯀꯤꯅ ꯍꯣ ꯐꯪꯗꯗꯅ ꯑꯐꯪꯕ ꯑꯃꯗ ꯊꯃꯣꯏ ꯄꯤꯊꯣꯛꯈ꯭ꯔꯦ, ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯅꯤꯀꯤꯅ ꯀꯩꯁꯨ ꯇꯧꯗꯦ, ꯌꯥꯝ ꯅꯨꯡꯉꯥꯏ, ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯅꯥꯎꯇꯣꯝꯕꯁꯨ ꯅꯣꯞꯇꯕꯅꯤ꯫ ꯇꯣꯟꯅ ꯀꯩꯅꯣ ꯅꯣꯞꯇ꯭ꯔꯤꯕꯣ? ꯅꯤꯀꯤꯅ ꯑꯁ ꯑꯗꯨ ꯌꯧꯔꯗꯤ ꯑꯩ ꯁ꯭ꯋꯥꯏꯗꯩ ꯅꯠꯇ꯭ꯔꯦ꯫ ꯖꯦꯛꯇꯤ ꯑꯦꯅꯤꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩ꯫ ꯂꯤꯅ ꯌꯥꯔꯦꯗ, ꯐꯣꯟꯗꯁꯨ ꯐꯣꯇꯣ ꯌꯥꯎꯔꯤꯗꯨꯕꯨ꯫ ꯖꯦꯛꯅ ꯑꯗꯨꯒ ꯃꯥꯟꯅꯗꯦ꯫ ꯑꯦꯔꯤꯛꯅ ꯁꯣꯅꯤꯌꯥ, ꯁꯤꯡꯒꯜ ꯑꯣꯏꯅ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯁꯣꯅꯤꯌꯥꯅ ꯈꯨꯅꯨꯡꯉꯥꯏ ꯑꯃ꯫ ꯑꯦꯔꯤꯛꯅ ꯑꯗꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦꯉꯣ꯫ ꯁꯣꯅꯤꯌꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯃ ꯀꯣꯏꯁꯜꯂꯨꯗꯅ꯫ ꯑꯦꯔꯤꯛꯅ ꯈꯜꯂꯤꯕꯅꯤ ꯅꯪꯒ ꯀꯣꯏꯅꯔꯁꯤꯔꯥꯅ, ꯑꯗ꯫ ꯁꯣꯅꯤꯌꯥꯅ ꯖꯦꯛꯅ ꯃꯔꯛ ꯊꯠꯆꯜꯂꯛꯏ, ꯑꯗ ꯄꯥꯝꯕ ꯈꯔ ꯋꯥꯠꯂꯦꯌꯦ꯫ ꯇꯣꯟꯅ ꯄꯥꯝꯅꯕ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯥꯏꯔꯝꯃꯣ꯫ ꯁꯣꯅꯤꯌꯥꯅ ꯈꯠꯂꯤꯍꯦ ꯂꯥꯏꯃ꯫ ꯑꯦꯔꯤꯛꯅ ꯑꯩꯅ ꯄꯥꯝꯅꯕ ꯅꯁꯝꯗꯨ ꯕ꯭ꯂꯦꯛ ꯑꯣꯏꯍꯜꯂꯣ, ꯃꯦꯀꯞ ꯈꯔ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯁꯣꯅꯤꯌꯥꯅ ꯏꯁ ꯅꯨꯡꯉꯥꯏꯕꯤꯔꯦꯗ, ꯁꯝꯁꯦ ꯄꯩꯁꯥ ꯀꯌꯥꯅꯣ ꯈꯪꯕ꯭ꯔꯣ? ꯑꯦꯔꯤꯛꯅ ꯍꯟꯖꯟꯕꯤꯔꯛꯀꯦ, ꯀꯌꯥ ꯆꯪꯈ꯭ꯔꯒꯦ? ꯄꯤꯡꯀꯤꯅ ꯚꯥꯏ ꯈꯔ ꯌꯥꯝ ꯍꯥꯏꯖꯜꯂꯣ꯫ ꯑꯦꯔꯤꯛꯅ 150 ꯅꯠꯇ꯭ꯔꯒ 200 ꯃꯉꯥꯏ ꯀꯩꯅꯣ꯫ ꯁꯣꯅꯤꯌꯥꯅ ꯏꯕꯨꯡꯉꯣ 2K ꯆꯪꯂꯤꯕꯅꯦ꯫ ꯑꯦꯔꯤꯛꯅ ꯃꯦꯀꯞ ꯂꯩꯕꯗ ꯑꯩ ꯀꯨꯠꯂꯅꯤ, ꯇꯣꯛꯑꯁꯤ ꯌꯥꯔꯦ, ꯀꯣꯏꯖꯔꯔꯣꯏ꯫ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯅꯣꯛꯏ꯫ ꯖꯦꯛꯅ ꯍꯥꯏꯐꯦꯠ ꯀꯣꯏꯔꯨꯁꯤꯔꯥ? ꯇꯣꯟꯅ ꯀꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯈ꯭ꯔꯕꯣꯏꯔꯦ꯫ ꯖꯦꯛꯅ ꯅꯪꯁꯨ ꯑꯍꯥꯡꯕ ꯃꯦꯟꯁꯤꯜꯂꯣ ꯑꯩꯈꯣꯏ ꯄꯥꯔꯇꯤꯗꯒꯤ꯫ ꯇꯣꯟ ꯑꯦꯅꯤꯗ ꯌꯦꯡꯂꯛꯏ꯫ ꯑꯦꯅꯤꯅ ꯇꯣꯟꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯊꯣꯏꯕꯅ ꯏꯀꯥꯏꯖꯩ, ꯅꯨꯄꯤꯅ ꯍꯟꯕ ꯀꯣꯏ ꯅꯣꯛꯅꯈꯤꯅꯤ, ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯌꯦ꯫ ꯇꯣꯟꯅ ꯑꯃꯨꯛ ꯑꯩꯁꯨ ꯏꯀꯥꯏꯖꯩ, ꯍꯥꯏꯔꯨꯅꯨ꯫ ꯁꯣꯅꯤꯌꯥꯅ ꯀꯔꯤꯅꯣ ꯅꯣꯛꯇꯅꯒ ꯇꯧꯔꯤꯗꯨꯕꯣ? ꯄꯤꯡꯀꯤꯅ ꯑꯩꯗꯤ ꯈꯪꯉꯤ꯫ ꯇꯣꯟꯅ ꯌꯥꯔꯦ ꯍꯩꯄꯥꯔꯥꯅꯤ꯫ ꯄꯤꯡꯀꯤꯅ ꯏꯕꯦꯝꯃ ꯍꯥꯏꯖꯔꯣꯏ ꯀꯩꯁꯨ꯫ ꯖꯦꯛꯅ ꯀꯩꯅꯣ ꯂꯩꯔꯕꯣ ꯍꯥꯏꯁꯦ? ꯇꯣꯟꯅ ꯍꯣ ꯂꯩꯖꯔꯦ꯫ ꯖꯦꯛꯅ ꯌꯥꯝ ꯐꯩ, ꯈꯪꯅꯒꯦ ꯌꯥꯔꯣꯏꯗ꯭ꯔꯣ? ꯇꯣꯟꯅ ꯌꯥꯄꯣꯠꯇꯦ, ꯏꯁ ꯀꯥꯏꯗꯩ꯫ ꯖꯦꯛꯅ ꯏꯁ ꯄꯥꯈꯠꯂꯤꯔꯣ, ꯅꯨꯄꯥꯗꯨꯕꯨ ꯑꯩꯗꯧꯅ ꯐꯕ꯭ꯔꯣ? ꯇꯣꯟꯅ ꯅꯪꯗꯤ ꯂꯩꯍꯧꯔꯦ ꯍꯥꯏꯖꯔꯤꯕ꯫ ꯖꯦꯛꯅ ꯏꯍꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ꯫ ꯑꯦꯅꯤꯅ ꯌꯥꯔꯦꯍꯦ, ꯃꯔꯩ ꯀꯦꯞꯇꯦꯟ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯖꯦꯛꯅ ꯀꯥꯟꯗꯦ ꯂꯥꯛꯑꯣ, ꯅꯝꯕꯣꯜꯗ ꯕꯣꯔꯥ ꯆꯥꯎꯁꯦ꯫ ꯄꯤꯡꯀꯤꯅ ꯑꯁ ꯑꯩꯅ ꯉꯁꯥꯏꯗ ꯍꯥꯏꯔꯝꯃꯤꯅꯤ꯫ ꯂꯤꯅ ꯅꯪ ꯄꯩꯁꯥ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯣ? ꯄꯤꯡꯀꯤꯅ ꯏꯊꯟꯗ ꯆꯥꯕꯩꯕꯨꯗꯤ ꯄꯨꯊꯣꯛꯆꯒꯦ꯫ ꯂꯤꯅ ꯑꯩꯒꯤꯁꯨ ꯈꯔ ꯄꯨꯊꯣꯛꯄꯤꯌꯣ꯫ ꯄꯤꯡꯀꯤꯅ ꯅꯨꯄꯥꯅ ꯑꯗꯨꯛ ꯂꯤꯛꯄ ꯍꯧꯅꯕ꯭ꯔꯣ? ꯖꯦꯛꯅ ꯑꯩꯈꯣꯏ ꯄꯥꯔꯇꯤꯗ ꯈ꯭ꯋꯥꯏꯗꯩ ꯂꯥꯏꯔꯕꯁꯦ ꯑꯩꯅꯤ, ꯑꯇꯩꯁꯤꯗꯤ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯃꯆꯥ ꯉꯥꯛꯇꯅꯤ, DGPꯒꯤ ꯃꯆꯥꯁꯨ ꯌꯥꯎꯔꯤ, ꯑꯗꯨꯕꯨ ꯂꯤꯛꯄꯗꯤ ꯇꯔ ꯆꯤꯡꯖꯟꯒꯩ ꯂꯤꯛꯄꯅꯤ ꯂꯣꯏꯅ꯫ ꯇꯣꯟꯅ ꯏꯅꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯟꯕ ꯑꯩꯗꯤ ꯅꯣꯏ ꯂꯥꯏꯔꯕꯩ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯅꯤꯡꯗꯦ, ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇ ꯐꯝꯈꯤꯒꯦ꯫ ꯑꯦꯅꯤꯅ ꯋꯥꯊꯤꯁꯤꯡꯁꯦ ꯑꯝꯇ ꯌꯦꯡꯉꯣ, ꯍꯣ ꯂꯥꯛꯑꯣ ꯑꯩ ꯂꯣꯏ ꯄꯨꯊꯣꯛꯀꯦ꯫ ꯖꯦꯛꯅ ꯅꯪ ꯍꯁꯕꯦꯟ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯗ꯫ ꯑꯦꯅꯤꯅ ꯑꯁ꯫ ꯅꯤꯀꯤꯅ ꯍꯁꯕꯦꯟꯒ ꯌꯧꯈ꯭ꯔꯦꯍꯦ, ꯋꯥ ꯂꯣꯏꯔꯦ꯫ ꯑꯦꯔꯤꯛꯅ ꯊꯣꯛ ꯍꯦꯛ ꯍꯥꯏꯗꯣꯔꯛꯏ, ꯃꯤꯗꯤ ꯆꯤꯟꯗ ꯈꯛꯇ ꯌꯧꯕꯅꯤ, ꯅꯪꯗꯤ ꯃꯅꯨꯡꯁꯨ ꯌꯧꯔꯗꯨꯗꯤ꯫ ꯂꯤꯅ ꯑꯌꯥ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ꯫ ꯅꯤꯀꯤꯅ ꯑꯦꯔꯤꯛꯇ ꯑꯣꯟꯁꯤꯜꯂꯒ ꯃꯤꯅꯥꯏ ꯅꯪ ꯁꯤꯅꯤ ꯉꯁꯤ꯫ ꯖꯦꯛꯅ ꯚꯥꯏ꯫ ꯅꯤꯀꯤꯅ ꯀꯩꯅꯣ? ꯖꯦꯛꯅ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ꯫ ꯅꯤꯀꯤꯅ ꯇꯨꯃꯤꯟ ꯂꯩꯌꯣ ꯉꯥꯡꯅꯤꯡꯗ꯭ꯔꯗꯤ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯨ ꯄꯨꯟꯅ ꯅꯝꯕꯣꯜꯂꯣꯝꯗ ꯍꯥꯏꯊꯃꯤꯟꯅꯔꯛꯏ꯫ ꯖꯦꯛꯇꯤ ꯑꯦꯅꯤꯅ ꯃꯥꯒꯤ ꯃꯅꯤꯡꯗ ꯇꯣꯡꯗꯕꯒꯤ ꯈꯔ ꯁꯥꯎꯅꯤꯡꯉꯤ꯫
nupi maridu Pinkiga Soniaga ama Tonga Eniga ama tongi Tona naupa nupana uradi yam chatlena sauba soira Enina akoi thoibana kaida udorige CCTV da udo mangari bema Tona acha hingsabi sidi Anidu maya higatpadu uraga Jekti pangsauda sauning bahibadu oire Jek bullet tu tapna inarambadagi khara kanna thawatkhre aduga khangkhre mai garidu loina khamnare Lina bai kaidorage Soniana kari dorage Jek mamitu enidi yenglei enidi kem khangdabanina kaidorage Jek saurapna nang sida tonglo bai Eric nang tonga lakmino Enisu Jek saure haiba khangbadei esu haiba ngamjade tumina Jek ki manakta lai Jekna noi loina thawalamo mayamdu Jek ki matawduda wala ngangnade tumin loin thawnakhre Jekna naya aduk yam higatli du kaigino Eni mamai du ngaksa ngangi tumina luktharaga lei Jekna aina khwaidagi hainadaba nupina maya higatlaga gari thawbasini naya du higatlingaida atopa gari lakpo uhaudraga soigi haibra nangna soidana chatkibadi yai lehogadaba ekhoigi khalo naya higatpa yam pambra matungda adumaina naya higatpa uradi soro oigera amo oigera nammaidu thajingadabani Eni wangangbo phau pakachare nongta saudaba Jekna adumna saurokpaduda kari haigani khangdre tapna kiru ai soikhre matungda noroigi Jek amuksu khon kalapna chumnagi nopaga neya higatpaga yam khenai ne wadi ngang debu higatpadi yam pami nangso aingondadi wangang ningum nganingdagum tawi aduga nupi noi khara punkradi jagatki wathi ngangnaramni Eni khamangamdraduna mapi tarai Jekna kapkano yeningde Sunday popagi haunabi saukradi pangsauda saubai machingdu kaisuna tabada Jek numitu adum sauraga laikre Eni kapna ai soikre hairedana Eni mapidu amutai thoi Jek amuksu nungairaktra male soheningdabaini aina haise phare lao chalase atei singdudi nambo yobaga makoi anibu lakpa ngairi Nikina restaurant chaminglasu adum hairakpa yabasibu as peledako Erikna narang chatu thi tei rabanina phana khanbadi heramaroini ibo Nikina tumi lo hek wathi nganu Lina Jek saubu male noini gi karando to asina saropase bera yam kabani Nikina marambu kaigino Lina aisu khangde Erikna thasi thano horogli orangni adumsu tanza zadana asmai sono chubase tawakonu habase mayade Nikina adune matang zadana mai pharak amadi leibani Lina Sunday ni kaino adusu singhani homo rasi no enina khangaroi Tona laktira aidi chen khidoi malore Jek hoisu makhoi manakta yore Jekna noidi swaida kaidoriba chaba horomu yadro Nikina kaino noi eni ngairi ne Jekna noi kanana na thawai tagai ngaibiu haige Lina as bhai ayingmam talerke nathakda thao kanamta bi thaklunu Somdana Jacobna mamada phone torokpada manaunupa college tagi halaktri haibaduda Jacobsu kaidoba yarojano khalaga Jekta call toroi Jekna hello tamo Jacobna kaino exam hosifau loidribo imana halaktri hare Jekna tamo Jacobna now nang chatpa yam hinmaleko tamo saurokani Jekna tamo exam loibagi sum imanba mayamga nambolda bora chapa chapane Jacobna adu nang imada haikibadi kai Jekna as sum mayam langbada kaure Jacobna kauni nang ima masanu ngaite khangliba natra Jekna hoi tamo ekesu kuina leiroyi Tona nakandagi as akoi saurasu phone tore noi borasi cancel torasi haibro kaino aina khumdoisibo Jacob taraduna nupiga yauriye Jekna as eni hoi party dune tamo Jacobna aina haibadusu yaubra Jekna yawe Jacobna mingdubu kari kauge Jekna masada hangjagero Jacobna hoine hangine Jek nomi enigi madaroi dugi manakta lai Jekna bai akhoi tamona phone amta pairo hai lana khanuko Jacob su somda nupiduna khumlakpadu phone da tari khalo he
ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕꯤꯔꯣ? ꯖꯦꯛꯅ ꯑꯗꯨꯏ ꯅꯠꯇꯦꯗ ꯁꯨꯝ ꯁꯦ ꯇꯥꯃꯣ ꯂꯥꯏꯟꯗ ꯂꯩꯔꯤꯕꯅꯤ꯫ ꯖꯦꯛꯅ ꯄꯤꯔꯛꯄ ꯐꯣꯟꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯍꯜꯂꯣ ꯇꯥꯃꯣ? ꯖꯦꯀꯣꯕꯅ ꯅꯪꯒꯤ ꯃꯤꯡꯗꯨꯕꯨ ꯀꯩ ꯍꯥꯏꯕꯅꯣ? ꯄꯤꯡꯀꯤꯅ ꯇꯥꯃꯣ ꯑꯩꯒꯤ ꯃꯤꯡ ꯄꯤꯡꯀꯤ ꯀꯧꯋꯦ꯫ ꯖꯦꯀꯣꯕꯅ ꯑꯣ ꯁꯛꯁꯨ ꯐꯖꯩ ꯃꯤꯡꯁꯨ ꯐꯖꯩ꯫ ꯄꯤꯡꯀꯤꯅ ꯑꯁ ꯋꯥꯔꯤꯗꯤ ꯀꯩꯁꯨ ꯐꯖꯗꯕꯅꯤꯀꯣ ꯑꯇꯩ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯍꯦꯟꯕꯅꯤ꯫ ꯖꯦꯀꯣꯕꯅ ꯑꯩꯅ ꯃꯤꯠ ꯁꯣꯏꯕ ꯑꯣꯏꯔꯝꯃꯅꯤ꯫ ꯄꯤꯡꯀꯤꯅ ꯑꯣꯏꯔꯝꯃꯅꯤ꯫ ꯖꯦꯀꯣꯕꯅ ꯑꯗꯣ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯄꯤꯡꯀꯤꯅ ꯇꯥꯃꯣ ꯌꯥꯅꯤꯌꯦ꯫ ꯖꯦꯀꯣꯕꯅ ꯐꯔꯦ ꯑꯩꯈꯣꯏ ꯅꯥꯎꯗ ꯄꯤꯔꯛꯑꯣ ꯊꯝꯃꯒꯦꯀꯣ꯫ ꯄꯤꯡꯀꯤꯅ ꯍꯣꯏ ꯇꯥꯃꯣ꯫ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯄꯤꯡꯀꯤꯅ ꯚꯥꯏ ꯅꯪ ꯑꯩꯒꯤ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯣ? ꯖꯦꯛꯅ ꯌꯥꯎꯗꯦ꯫ ꯄꯤꯡꯀꯤꯅ ꯁꯦꯚ ꯇꯧꯁꯤꯜꯂꯣ ꯍꯥꯏꯔꯛꯀꯦ꯫ ꯐꯣꯟ ꯅꯝꯕꯔꯗꯨ ꯖꯦꯛꯇ ꯄꯤꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯕꯣꯔꯥ ꯆꯥꯕ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯁꯣꯝꯗꯅ ꯔꯣꯖꯔ ꯇꯣꯟꯗ ꯀꯣꯜ ꯄꯪꯇꯧꯗ ꯇꯧꯁꯤꯜꯂꯛꯏ꯫ ꯇꯣꯟꯅ ꯑꯁ ꯑꯩꯗꯤꯕ ꯃꯊꯥ ꯁꯥꯏꯗ ꯍꯟꯗꯛꯀ ꯄꯥꯏꯗ꯭ꯔꯗꯤ ꯍꯥꯠꯂꯅꯤ ꯃꯤ꯫ ꯇꯣꯟ ꯐꯣꯟꯗꯨ ꯇꯟꯅ ꯇꯟꯅ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ? ꯔꯣꯖꯔꯅ ꯀꯩꯅꯣ ꯊꯤ ꯐꯥꯏꯔꯤꯔꯣ? ꯇꯣꯟꯅ ꯑꯁ ꯅꯠꯇꯦꯍꯦ ꯀꯥꯔꯟ ꯉꯥꯡꯉꯛꯀꯅꯨ꯫ ꯔꯣꯖꯔꯅ ꯑꯗꯨꯗꯤ ꯐꯣꯟꯗꯨ ꯄꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯉꯁꯤ ꯇ꯭ꯌꯨꯁꯟ ꯁꯨꯇꯤ ꯊꯥꯏ ꯑꯣꯖꯥꯒꯤ ꯃꯃꯥꯒꯤ ꯁꯣꯔꯥꯠꯅꯤ ꯑꯗꯨꯏ ꯁꯨꯝ ꯇꯧꯔꯛꯄꯅꯦ꯫ ꯀꯣꯂꯦꯖ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯄꯨꯡꯗꯤ 4:30 ꯍꯦꯜꯂꯦ꯫ ꯇꯣꯟꯅ ꯍꯜꯂꯛꯇ꯭ꯔꯤꯌꯦ꯫ ꯔꯣꯖꯔꯅ ꯀꯩꯗꯧꯔꯤꯕ? ꯇꯣꯟꯅ ꯁꯣꯅꯤꯌꯥ ꯍꯣꯏꯗ ꯂꯩꯌꯦ꯫ ꯔꯣꯖꯔꯅ ꯋꯥꯊꯤ ꯉꯥꯡꯅꯩꯔꯣ? ꯇꯣꯟꯅ ꯅꯠꯇꯦꯍꯦ ꯁꯨꯝ ꯃꯈꯣꯏꯗ ꯆꯠꯇ ꯀꯨꯏꯔꯦꯅ ꯆꯠꯄꯅꯤ꯫ ꯔꯣꯖꯔꯅ ꯅꯣꯡ ꯐꯥꯗꯣꯛ ꯋꯥꯔꯤ ꯁꯥꯅꯤꯡꯂꯀꯥꯟꯁꯤꯗ ꯌꯥꯔꯦ ꯅꯌꯨꯝ ꯍꯜꯂꯣ ꯅꯨꯄꯤꯅꯤ ꯅꯪ ꯀꯥꯎꯒꯅꯨ꯫ ꯇꯣꯟꯅ ꯍꯣꯏꯕ ꯀꯥꯎꯗꯦꯕ ꯍꯜꯂꯗꯧꯅꯤ꯫ ꯔꯣꯖꯔꯅ ꯊꯝꯃꯦꯀꯣ꯫ ꯇꯣꯟꯅ ꯍꯣꯏ꯫ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯖꯦꯛꯅ ꯀꯩ ꯂꯝꯗꯩꯅꯣ? ꯇꯣꯟꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ꯫ ꯖꯦꯛꯅ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯑꯃꯨꯛ ꯍꯜꯂꯛꯃꯤꯟꯅꯔꯦ꯫ ꯑꯦꯅꯤ ꯍꯥꯟꯅ ꯊꯤꯜꯂꯝꯃꯒ ꯃꯊꯪ ꯃꯊꯪ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯗꯤꯅꯦꯁ ꯇꯁꯦꯡꯅ ꯖꯦꯀꯣꯕꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯥꯎ ꯏꯀꯥꯏꯔꯦ꯫ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯂꯨꯁꯤꯕꯨ ꯃꯈꯨꯠꯃꯛꯅ ꯍꯥꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯌꯨ ꯇꯞꯇꯥꯏ ꯉꯥꯎꯔꯒ ꯔꯣꯁꯟꯒ ꯂꯥꯛꯏ꯫ ꯂꯨꯁꯤꯅ ꯂꯩꯕ ꯚꯔꯥ ꯑꯗꯥꯏꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯗꯤꯅꯦꯁꯅ ꯆꯤꯟꯊꯤꯕꯤ ꯃꯌꯨꯝ ꯐꯥꯎ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯇꯕ ꯏꯃꯥꯟꯅꯕꯁꯨ ꯀꯥꯏꯅꯍꯟꯕ ꯅꯪꯕꯨ ꯍꯥꯠꯂꯐꯥꯎ ꯄꯦꯜꯂꯔꯣꯏ ꯃꯄꯣꯛꯁꯤꯒꯤ꯫ ꯔꯣꯁꯟꯅ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯅ ꯁꯤꯗꯅ ꯀꯅꯥꯅ ꯁꯤꯒꯅꯤ? ꯗꯤꯅꯦꯁ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯂꯨꯁꯤꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯜꯂꯤ꯫ ꯂꯨꯁꯤꯗꯤ ꯑꯉꯛꯄ ꯐꯥꯎꯏ꯫ ꯇꯞꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯗꯥ? ꯗꯤꯅꯦꯁꯅ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯂꯨꯁꯤ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯂꯨꯁꯤꯁꯨ ꯀꯞꯊꯣꯔꯛꯏ꯫ ꯑꯩꯁꯨ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ꯫ ꯗꯤꯅꯦꯁꯅ ꯊꯣꯔꯛꯑꯣ ꯆꯦꯜꯂꯁꯦ꯫ ꯗꯤꯅꯦꯁꯀꯤ ꯋꯥꯍꯩꯗꯨꯗ ꯂꯨꯁꯤ ꯄꯨꯡꯉꯛꯉꯛꯏ꯫ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯗꯥ? ꯗꯤꯅꯦꯁꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯊꯣꯔꯛꯑꯣ ꯔꯣꯁꯟ ꯍꯣꯏꯗ ꯑꯣꯏꯅ ꯆꯦꯜꯂꯁꯤ꯫ ꯂꯨꯁꯤꯅ ꯍꯣꯏ ꯌꯥꯏꯌꯦ ꯉꯥꯏꯔꯝꯃꯣ ꯊꯣꯔꯛꯂꯒꯦ꯫ ꯂꯨꯁꯤ ꯍꯔꯥꯎ ꯃꯐꯤꯒꯗꯨ ꯅꯥꯟꯅ ꯁꯦꯠꯂꯒ ꯊꯣꯔꯛꯏ꯫ ꯗꯤꯅꯦꯁꯅ ꯌꯨ ꯉꯥꯎꯔꯝꯕꯗꯨ ꯎꯕꯗ ꯗꯥ ꯀꯩꯒꯤ ꯌꯨ ꯊꯛꯂꯤꯅꯣ? ꯗꯤꯅꯦꯁꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩ ꯃꯌꯥꯏꯅ ꯊꯛꯂꯤꯕꯅꯤ꯫ ꯂꯨꯁꯤꯅ ꯃꯇꯨꯡꯗ ꯊꯛꯆꯅꯨꯀꯣ꯫ ꯗꯤꯅꯦꯁꯅ ꯍꯣꯏ ꯊꯛꯑꯔꯣꯏ꯫ ꯑꯁꯨꯝꯅ ꯗꯤꯅꯦꯁꯅ ꯂꯨꯁꯤꯕꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯆꯥ ꯇꯣꯛꯄ ꯃꯇꯝꯅꯤ꯫ ꯖꯦꯀꯣꯕ ꯄꯤꯡꯀꯤꯒꯤ ꯅꯝꯕꯔꯗꯨ ꯃꯅꯥꯎꯗꯒꯤ ꯂꯧꯔꯒ ꯀꯣꯜ ꯇꯧꯔꯛꯏ꯫ ꯄꯤꯡꯀꯤꯅ ꯍꯜꯂꯣ? ꯖꯦꯀꯣꯕꯅ ꯑꯩꯅꯦ ꯇꯥꯃꯣ ꯖꯦꯀꯣꯕꯅꯦ꯫ ꯄꯤꯡꯀꯤꯅ ꯑꯣ ꯇꯥꯃꯣ ꯆꯥꯛ ꯆꯥꯔꯕꯣ? ꯖꯦꯀꯣꯕꯅ ꯆꯥꯗ꯭ꯔꯤꯗ ꯅꯣꯏꯗꯤ ꯆꯥꯔꯕꯣ? ꯄꯤꯡꯀꯤꯅ ꯆꯥꯔꯦ꯫ ꯖꯦꯀꯣꯕꯅ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ꯫ ꯄꯤꯡꯀꯤꯅ ꯀꯩꯕꯨꯅꯣ ꯇꯥꯃꯣ ꯍꯪꯉꯣ꯫ ꯖꯦꯀꯣꯕꯅ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ? ꯄꯤꯡꯀꯤ ꯋꯥꯍꯪꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯉꯥꯡ ꯑꯃꯕꯨꯗꯤ ꯈꯪꯅꯩꯌꯦ꯫ ꯖꯦꯀꯣꯕ ꯅꯣꯛꯃꯤ ꯀꯨꯏꯔꯕꯣ? ꯄꯤꯡꯀꯤꯅ ꯀꯨꯏꯗ꯭ꯔꯤꯗ ꯍꯞꯇꯥ 2ꯃꯨꯛꯇ ꯉꯥꯏꯔꯤ꯫ ꯖꯦꯀꯣꯕꯅ ꯐꯔꯦ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯐꯖꯅ ꯂꯣꯏꯅꯕꯤꯌꯨ꯫ ꯄꯤꯡꯀꯤꯅ ꯍꯣꯏ ꯇꯥꯃꯣ꯫ ꯖꯦꯀꯣꯕꯅ ꯃꯔꯛ ꯃꯔꯛꯇꯗꯤ ꯄꯥꯎ ꯐꯥꯎꯅꯁꯤ ꯌꯥꯕ꯭ꯔꯣ? ꯄꯤꯡꯀꯤꯅ ꯌꯥꯏꯌꯦ ꯀꯩꯝꯇ ꯀꯥꯏꯗꯦ꯫ ꯖꯦꯀꯣꯕꯅ ꯐꯔꯦ ꯊꯝꯃꯒꯦꯀꯣ꯫ ꯄꯤꯡꯀꯤꯅ ꯍꯣꯏ ꯇꯥꯃꯣ꯫
ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯖꯦꯀꯣꯕ ꯃꯊꯟꯇ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯜꯂꯤ꯫ ꯗꯥꯎꯗꯤ ꯍꯣꯏꯗ ꯏꯃꯥ ꯕꯕꯥꯒꯤ ꯑꯄꯥꯝꯕꯗꯨ ꯍꯦꯛ ꯂꯧꯔꯒ ꯂꯣꯏꯔꯦ, ꯀꯩꯗꯧꯔꯨꯅꯤ, ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ, ꯍꯧꯖꯤꯛꯄꯨ ꯀꯣꯏꯒꯦꯒ ꯍꯥꯏꯔꯨꯕꯗꯨ ꯏꯀꯥꯏꯖꯩ꯫ ꯖꯦꯀꯣꯕ ꯑꯃꯨꯛ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯩꯒꯤ ꯑꯣꯏꯔꯝꯕꯨ ꯇꯝꯂꯝꯗ꯭ꯔꯕꯤ, ꯍꯣ ꯏꯆꯜ, ꯐꯗꯤ ꯐꯖꯩꯗꯀꯣ ꯅꯪꯁꯦ, ꯑꯗꯨꯕꯨ ꯌꯦꯠꯂꯔꯣꯏ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ꯫